ꯂꯥꯡꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯔꯤꯡ ꯀꯥꯏꯗ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯁꯥꯕꯤ ꯑꯃꯗꯤ ꯁꯥꯅꯧ ꯑꯅꯤꯅ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯄꯣꯛꯇꯨꯅ ꯊꯅꯝꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯂꯝ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯀꯥꯗ ꯃꯔꯨꯝ ꯊꯨꯞꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯤ꯫ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕꯤ ꯃꯧ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯨ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯃꯧꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯍꯦꯛ ꯍꯦꯛ ꯆꯠꯅꯔꯝꯃꯤ꯫ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯤ ꯃꯧ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯀꯌꯥ, ꯊꯤꯅ ꯊꯤꯅ ꯍꯥꯏꯅꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯈꯨꯜ ꯑꯃꯗ ꯉꯔꯥꯡꯇ ꯅꯧꯅ ꯂꯨꯍꯣꯡꯅꯈꯤꯕꯤ ꯐꯖꯔꯩꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯥꯕꯂꯩꯃꯁꯨ ꯅꯧꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯤ ꯐꯖꯔꯩꯒꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯕ ꯌꯥꯎꯔꯛꯂꯤ꯫ ꯊꯥꯕꯂꯩꯅ, "ꯐꯖꯔꯩ, ꯅꯪꯗꯤ ꯅꯃꯧ ꯅꯨꯄꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯌꯥꯒꯗꯣ ꯎꯝꯁꯤꯟꯕ ꯀꯥꯎ ꯃꯈꯩ ꯀꯥꯊꯣꯛꯇꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ꯫ ꯑꯁꯨꯛ ꯐꯖꯕꯤ ꯏꯃꯧ ꯑꯃ ꯂꯥꯛꯂꯒꯕꯨ ꯀꯔꯝꯍꯥꯏꯅ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯅꯣ? ꯅꯃꯧ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎꯕꯗꯅꯦ ꯅꯌꯥꯗꯣ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯒ ꯂꯩꯈꯤꯗꯅ ꯎꯝꯁꯤꯟꯕ ꯌꯥꯈꯤꯔꯣꯏꯀꯣ ꯅꯃꯧ ꯐꯖꯕꯤ ꯐꯪꯕꯗ꯫ ꯏꯌꯥꯁꯦ ꯎꯝꯁꯤꯟꯕ ꯌꯥꯗ꯭ꯔꯁꯨ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯁꯤꯅ ꯃꯔꯥꯏꯅ ꯎꯝꯁꯤꯟꯕ ꯌꯥꯅꯕ ꯁꯦꯝꯖꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯐꯖꯔꯩ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯤꯃꯤ꯫ ꯃꯥꯟꯕꯅꯤ ꯃꯥꯟꯕꯅꯤ, ꯑꯗꯨ ꯊꯥꯕꯂꯩ ꯏꯕꯦꯝꯃ, ꯏꯆꯦꯜ ꯊꯤ ꯍꯥꯏꯅꯤꯀꯣ, ꯏꯃꯧ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯧ ꯑꯃꯠꯇ ꯍꯦꯛ ꯎꯖꯗ꯭ꯔꯤ꯫ ꯃꯃꯧꯁꯤ ꯊꯥꯒꯠꯂꯤꯕꯁꯤꯃꯛꯇꯗ ꯏꯃꯧ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯀꯥꯏꯅ ꯑꯩꯅꯗꯤ ꯃꯥ ꯍꯔꯥꯎꯅꯕ ꯃꯥꯒꯤ ꯃꯃꯧꯁꯦ ꯐꯖꯩ ꯀꯥ ꯍꯥꯏꯖꯤꯟꯕꯁꯤꯗ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤ ꯐꯖꯩ ꯍꯥꯏꯔꯤꯕ ꯅꯤꯡꯂꯤ ꯃꯥꯜꯂꯤ꯫ ꯃꯃꯧꯅꯦꯅ ꯏꯪꯉꯧ ꯍꯦꯛ ꯉꯧꯔꯒ ꯔꯥꯁꯤꯇꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕꯤꯁꯦ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯊꯥꯕꯂꯩ, ꯅꯪꯅ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯑꯩꯒꯤꯁꯨꯅꯦ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯨꯆꯨꯒ ꯉꯧꯔꯣꯛ ꯉꯧꯕꯤ ꯏꯃꯧ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯇꯥꯖꯣꯞ ꯇꯥꯖꯣꯞꯄꯤ ꯏꯃꯧꯒ ꯊꯤꯔꯣꯏ, ꯃꯤꯅ ꯍꯦꯛ ꯎꯕꯗ ꯐꯖꯩ ꯍꯥꯏꯒꯗꯕꯤ ꯏꯃꯧ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯁ, ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯂꯥꯏ ꯃꯆꯥ ꯃꯥꯟꯕꯤꯁꯤ ꯎꯕꯗ ꯀꯂꯛꯃꯟꯗꯅ ꯃꯊꯃꯣꯏꯁꯤ ꯆꯥꯛꯇꯅ ꯍꯥꯏꯖꯔꯤꯕꯅꯦꯕ, ꯑꯩꯒꯤ ꯏꯃꯧꯗꯧꯅ ꯐꯖꯕꯤꯗꯤ ꯁꯨꯛꯐꯪꯁꯨ ꯐꯪꯉꯣꯏ꯫ ꯐꯖꯔꯩ, ꯀꯩꯅꯣꯅꯦ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯟꯗꯅ ꯅꯈꯨꯠ ꯑꯣꯟꯅ ꯁꯥꯋꯣ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯃꯨꯛꯇꯅ ꯇꯧꯔꯤꯕꯗꯨꯅ? ꯅꯠꯇꯦ ꯅꯪꯕꯨ ꯑꯃꯨꯛ ꯁꯥꯔꯩꯒ ꯍꯧꯕ꯭ꯔꯥ ꯍꯥꯏꯕ? ꯀꯌꯥꯝꯇꯅ ꯌꯦꯡꯉꯨꯅꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯔꯩ ꯍꯧꯕ꯭ꯔꯥ ꯀꯥꯏꯅ? ꯊꯥꯕꯂꯩ, ꯑꯩꯁꯦ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤꯁꯤ ꯂꯥꯛꯄꯁꯤꯗꯅꯦ ꯍꯔꯥꯎꯃꯟꯈ꯭ꯔꯗꯅ ꯖꯒꯣꯏ ꯁꯥꯊꯣꯛꯁꯤꯔ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯫ ꯑꯣ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯖꯒꯣꯏ ꯁꯥꯒꯦ ꯇꯧꯕ ꯑꯣꯏꯔꯦꯀꯣ? ꯑꯩꯗꯤ ꯅꯪꯁꯦ ꯁꯥꯔꯩ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯊꯥꯕꯂꯩꯁꯦ ꯏꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯄ꯭ꯔꯦꯕꯨ ꯉꯁꯤ ꯃꯁꯝꯁꯤ ꯇꯞ ꯇꯈꯩ ꯐꯣꯏꯗꯠꯄ ꯁꯣꯏꯔꯣꯏ ꯁꯦꯝꯕꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯃꯃꯧ ꯅꯨꯄꯤ ꯊꯥ ꯃꯥꯟꯕꯤꯁꯦ ꯐꯖꯩꯗꯅ ꯍꯥꯏꯔꯤꯁꯦ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯁꯤꯅ ꯇꯨꯝꯕꯁꯤꯗ ꯑꯩꯒꯤ ꯈꯨꯇꯨꯝꯁꯤꯅꯅꯦ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯝꯂꯒꯅꯦ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯐꯖꯔꯩꯁꯨ ꯊꯥꯕꯂꯩꯗ ꯑꯃꯨꯛ ꯂꯦꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯧꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯏꯁ, ꯑꯩꯒꯤ ꯃꯧꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯈꯉꯥꯟ ꯉꯥꯟꯂꯛꯏ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯒꯤ ꯃꯧ ꯅꯨꯄꯤ ꯂꯩꯕꯁꯤꯅꯅꯤꯗꯅ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜꯕꯨ ꯈꯟꯖꯤꯜꯂꯨꯗꯦꯅꯦ꯫ ꯐꯖꯔꯩꯒꯤ ꯃꯃꯧꯕꯨ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯂꯩꯕꯗꯨꯗ ꯊꯥꯕꯂꯩꯗꯨ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯇꯜꯂꯗꯨꯅ ꯐꯖꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯖꯔꯩ, ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯁꯛꯁꯨ ꯌꯦꯡꯂꯦ, ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯀꯩꯅꯣ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯍꯟꯈ꯭ꯔꯣ ꯀꯩꯅꯣ? ꯑꯩꯒꯤ ꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯌꯦꯡꯈꯤꯁꯦ꯫
ꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯔꯤꯌꯦ ꯑꯗꯨꯅ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩꯗꯨ ꯐꯖꯔꯩꯒꯤ ꯃꯌꯨꯝꯗꯒꯤ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯂꯩꯍꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯠꯄꯤꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯅꯦ ꯐꯖꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯉꯧꯕꯒꯤ ꯃꯁꯛꯁꯦ ꯌꯦꯡꯕ ꯌꯥꯕꯅꯤꯀꯣ ꯁꯅꯥꯔꯩꯒꯤ ꯀꯨꯆꯨ ꯁꯨꯃꯥꯏꯅꯒ ꯃꯨꯔꯝꯃꯕꯗꯤ ꯌꯦꯡꯕꯗ ꯌꯥꯔꯝꯃꯔꯣꯏꯗꯕꯅꯤ ꯁꯅꯥꯔꯩꯅ ꯀꯔꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯃꯨꯒꯦ ꯃꯤ ꯑꯩꯒꯤ ꯀꯨꯆꯨꯁꯤꯗꯤ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯀꯩꯅꯣ ꯉꯧꯕ ꯑꯗꯨꯝ ꯁꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯃꯨꯗꯤ ꯈꯔ ꯌꯥꯝ ꯃꯝꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯉꯧꯕ ꯑꯗꯨꯝ ꯁꯤꯡꯉꯦꯕ ꯑꯗꯨꯅꯦ ꯑꯩꯒꯤ ꯀꯨꯆꯨꯁꯦ ꯉꯧꯕ ꯑꯗꯨꯝ ꯁꯤꯡꯕꯅꯦꯕ ꯏꯁ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯉꯧꯕ ꯁꯤꯡꯉꯤꯒ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤ ꯀꯨꯆꯨꯅꯦꯅ ꯎꯇꯤꯟꯗꯒꯤ ꯃꯥꯅ ꯈꯖꯤꯛꯇꯅꯤ ꯉꯧꯔꯤꯁꯦ ꯑꯗꯨꯒ ꯃꯨꯗꯤ ꯉꯧꯕ ꯁꯤꯡꯉꯤ ꯀꯥꯏ ꯃꯧ ꯑꯃꯅ ꯑꯗꯣ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯐꯅ ꯉꯧꯔꯁꯨ ꯀꯗꯥꯏꯗꯅꯣꯃꯗꯤ ꯏꯁꯣꯏ ꯁꯣꯏꯔꯤ ꯁꯅꯥꯔꯩꯅ ꯍꯣ ꯁꯣꯏꯔꯤꯁꯦ ꯑꯇꯩꯗ ꯅꯠꯇꯦꯌꯦ ꯃꯥꯒꯤ ꯈꯖꯥꯏ ꯑꯅꯤꯁꯦ ꯅꯣꯏꯕ ꯃꯥꯟꯅꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯁꯤꯗꯅꯤ ꯁꯣꯏꯔꯤꯁꯦ ꯃꯧ ꯑꯃꯗꯨꯅ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯒꯨꯝꯂꯗꯅ ꯃꯥꯒꯤ ꯈꯖꯥꯏ ꯑꯅꯤꯁꯦ ꯅꯣꯏꯕ ꯃꯥꯟꯅꯗꯦꯅꯦ ꯌꯦ ꯊꯪꯕꯁꯤꯅ ꯅꯣꯏꯔꯦ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯁꯤꯅ ꯆꯞꯄꯤꯅꯦ ꯃꯧꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯅꯈꯣꯏꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦꯗꯅ ꯃꯤꯒꯤ ꯈꯖꯥꯏ ꯅꯣꯏꯗꯦꯅ ꯋꯥꯔꯤꯝ ꯁꯨꯔꯤꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯃꯁꯥ ꯃꯁꯥꯒꯤ ꯃꯁꯛꯇꯤ ꯑꯃꯠꯇꯁꯨ ꯍꯦꯛ ꯌꯦꯡꯗꯅ ꯃꯤꯒꯁꯨ ꯅꯣꯛꯅꯕ ꯁꯥꯔꯤꯅꯦ ꯃꯧ ꯁꯛꯊꯤꯕꯤꯁꯤꯡꯁꯤꯗꯤ ꯁꯅꯥꯔꯩꯅ ꯍꯅꯨꯕꯤꯁꯤꯅ ꯃꯧ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯗ ꯈꯔ ꯅꯣꯏꯕꯤ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯅꯨꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯍꯨꯝꯗꯅꯤ ꯑꯩꯗꯤ ꯃꯁꯥꯒꯤ ꯐꯖꯕꯅꯤꯅ ꯑꯩꯗꯤ ꯌꯥꯎꯗꯦ ꯊꯣꯠꯄꯤꯅ ꯏꯁ ꯑꯩꯗꯤ ꯐꯖꯕꯅꯤꯅ ꯌꯥꯎꯗꯦ ꯀꯥꯏꯅ ꯑꯣꯛꯄꯤ ꯃꯥꯟꯕꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯐꯖꯩꯒꯁꯨ ꯍꯥꯏꯖꯔꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯃꯧ ꯑꯅꯣꯏꯕꯤꯗꯨ ꯃꯥꯕꯨ ꯑꯣꯛꯄꯤ ꯃꯥꯜꯂꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯀꯔꯤ ꯑꯩꯕꯨ ꯑꯣꯛꯄꯤ ꯃꯥꯜꯂꯤꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯤꯗ ꯅꯌꯥꯡ ꯏꯀꯪ ꯀꯪꯉꯗꯅ ꯄꯩꯌꯥꯗꯨ ꯃꯉꯥꯏꯔꯦ ꯄꯩꯌꯥꯗꯨꯁꯨ ꯀꯨꯏꯅꯒ ꯂꯤꯔꯒ ꯊꯝꯕ ꯄꯩꯌꯥꯗꯨꯅꯤ ꯅꯪꯅ ꯃꯥꯜꯂꯤꯁꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯅꯣꯏꯕꯨ ꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯈꯠꯅꯕ ꯂꯥꯛꯂꯤꯕ꯭ꯔோ ꯈꯠꯅꯒꯦ ꯍꯥꯏꯔꯗꯤ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯐꯖꯅ ꯈꯠꯅꯔꯨꯔꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗꯒꯅꯦ ꯑꯃꯨꯛ ꯈꯠꯅꯕꯤꯔꯨꯔꯅꯨ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯠꯅꯒꯦ ꯇꯧꯔꯝꯕ ꯃꯧꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯕꯂꯩꯗꯨ ꯐꯖꯔꯩꯒꯤ ꯃꯃꯧ ꯃꯁꯛ ꯌꯦꯡꯂꯨꯔꯒ ꯃꯌꯨꯝꯗ ꯉꯥꯡꯗꯅ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯉꯥꯡꯂꯒ ꯍꯜꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯅ ꯉꯥꯡꯗꯅ ꯍꯜꯂꯛꯏꯗꯨꯕꯣ ꯏꯃꯥꯁꯤ ꯐꯖꯔꯩꯒꯤ ꯉꯔꯥꯡ ꯂꯨꯍꯣꯡꯂꯛꯈꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯏ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯏ ꯐꯖꯔꯩ ꯑꯗꯨꯅꯅꯦ ꯂꯩꯀꯥꯏ ꯑꯩꯈꯣꯏꯁꯤꯗ ꯑꯩꯒꯤ ꯃꯧꯗꯧꯅ ꯉꯧꯕꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯇꯦꯗꯅ ꯍꯟꯖꯤꯟ ꯁꯨꯝ ꯊꯥꯒꯠꯂꯒ ꯂꯩꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯉꯥꯡꯅ ꯍꯜꯂꯛꯂꯤꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯃꯥꯅ ꯁꯥꯎꯗꯅꯒ ꯇꯧꯔꯤꯗꯣ ꯃꯥꯏ ꯀꯩꯗꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯗꯅꯅꯦ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯃꯃꯧ ꯅꯨꯄꯤꯅꯤꯗꯅ ꯊꯥ ꯃꯥꯟꯕꯤꯗꯣ ꯐꯖꯩꯒ ꯀꯥꯏꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯗꯦꯗ ꯁꯥꯎꯔꯒ ꯏꯃꯥ ꯋꯥꯅꯕꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯧ ꯑꯗꯨꯗꯤꯅꯦ ꯃꯥꯏ ꯐꯖꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯛꯁꯨ ꯐꯖꯕꯤ ꯃꯌꯥꯝꯁꯨ ꯉꯧꯕꯤ ꯑꯃ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯅꯁꯥꯅ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯀꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯉꯧꯕꯤ ꯑꯩꯒꯤ ꯏꯃꯧꯗꯨ ꯄꯨꯔꯒꯅꯦ ꯐꯖꯔꯩꯒꯤ ꯃꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯂꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯏꯕ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯀꯦꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯊꯥꯕꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯃꯃꯥꯗ ꯉꯁꯤꯗꯤ ꯃꯃꯧ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯔꯝꯃꯤ ꯃꯥ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯌꯨꯝꯁꯤ ꯄꯨꯔꯛꯂꯒꯦ ꯊꯥꯕꯂꯩ ꯍꯔꯥꯎꯅ ꯍꯥ ꯉꯁꯤꯗꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯧꯔꯨꯈꯤꯒꯦ ꯁꯦ ꯏꯆꯥꯅ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯊꯥꯕꯂꯩꯅ ꯃꯆꯥꯕꯨ ꯆꯥꯊꯣꯛꯂꯝꯗꯥꯏꯗ ꯃꯪꯒꯣꯜ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯅꯝꯕꯤꯔꯤ ꯑꯗꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯧꯗꯣ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯁꯛ ꯐꯖꯕꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯏꯃꯧ ꯅꯨꯄꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯑꯃ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯂꯅꯤ ꯊꯥꯕꯂꯩ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯃꯃꯧ ꯄꯨꯁꯤꯜꯂꯛꯂꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯡ ꯃꯝꯁꯤꯜꯂꯛꯂ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗꯨ
ꯅꯨꯄꯤ ꯃꯄꯨꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ "ꯑꯣꯏ ꯃꯥ, ꯅꯆꯥ ꯍꯜꯂꯛꯑꯦ, ꯊꯣꯡ ꯉꯥꯡꯉꯣ." "ꯍꯩꯁ, ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯂ ꯃꯥꯜꯂꯦ, ꯍꯜꯂꯛꯑꯦ. ꯏꯃꯧ ꯁꯣꯏꯗꯅ ꯄꯨꯔꯛꯑꯝꯃꯅꯤ, ꯏꯃꯧ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯗꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯩ ꯀꯅꯥꯝꯇꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯊꯥꯕꯂꯩꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯪꯍꯟ ꯍꯟꯖꯤꯟꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯦ, ꯀꯗꯥꯏ ꯑꯩꯒꯤ ꯏꯃꯧꯗꯤ?" "ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ, ꯃꯃꯧ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯥꯀꯜꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯦꯞꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯅꯣ ꯍꯪꯂꯤꯕꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯃꯨꯕꯤꯁꯦ ꯀꯨꯆꯨ ꯈꯔ ꯃꯝꯕꯁꯤꯗ ꯏꯃꯥꯅ ꯎꯗ꯭ꯔꯖꯥꯠꯂꯣ? ꯏꯕꯨꯡꯉꯣ, ꯏꯃꯧꯗꯤ ꯀꯗꯥꯏꯅꯣ ꯍꯪꯂꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧꯗꯨ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯅꯆꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ?" "ꯍꯥ? ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯧ ꯅꯨꯄꯤꯗꯣ ꯏꯆꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯂꯩꯔꯦꯕ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯃꯥꯅꯦ ꯃꯩ ꯑꯝꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩꯗꯨ ꯏꯃꯨꯡꯗꯒꯤ ꯃꯩ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ "ꯃꯨꯕꯤ, ꯅꯪꯒꯤ ꯀꯨꯆꯨꯅ ꯈꯔ ꯃꯝꯕꯒ ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯕꯁꯤꯗ ꯏꯃꯥꯅ ꯅꯪꯁꯦ ꯎꯗ꯭ꯔ ꯃꯥꯜꯂꯦ." ꯑꯃꯝꯕꯒ ꯄꯥꯕꯁꯤꯗ ꯏꯃꯥꯅ ꯑꯩꯁꯦ ꯎꯗ꯭ꯔꯕ ꯑꯣꯏꯔꯝꯂꯅꯤ." ꯊꯥꯕꯂꯩ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯃꯧꯕꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ "ꯍꯣꯏ ꯏꯃꯥ, ꯃꯨꯠꯂꯤ ꯁꯤꯗꯤ!" ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩꯗꯨ ꯂꯦꯛꯊꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯄꯥꯈꯠꯅ, "ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯤ." ꯆꯥꯎꯊꯣꯏꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯃꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡꯒ ꯊꯥꯗꯅ ꯂꯥꯛꯅꯕꯗꯨꯗ ꯃꯃꯥ ꯊꯥꯕꯂꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯂꯥꯏꯅꯤꯡꯊꯧ ꯍꯥꯟꯅ ꯈꯨꯔꯨꯝꯍꯜꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯍꯜꯂꯨꯔꯣ." "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯍꯜꯂꯨꯈꯤꯒꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯃꯥꯗꯤ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ "ꯑꯩꯅꯗꯤ ꯏꯃꯧ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯀꯨꯆꯨꯒꯁꯦ ꯉꯧꯔꯣꯛ ꯉꯧꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯈ꯭ꯔꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯨꯁꯨꯛ ꯃꯨꯕꯤ ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯕꯤ ꯏꯃꯧ ꯑꯃ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯀꯣ? ꯑꯣ, ꯊꯥꯕꯂꯩ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ! ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯖꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗ ꯇꯥꯔꯦꯅꯦ." ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯥꯕꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯀꯅꯥꯒꯤ ꯃꯆꯤꯟ ꯇꯣꯝꯕꯤ ꯃꯆꯤꯟ ꯀꯟꯕꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯂꯣꯏꯅ ꯊꯥꯕꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯧ ꯈꯔ ꯅꯍꯥ ꯑꯃꯅ, "ꯏꯅꯦ ꯊꯥꯕꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯒꯤ ꯈꯨꯃꯨꯁꯦ ꯀꯥꯆꯤꯟ ꯂꯩꯃꯨꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ?" ꯅꯨꯄꯤ ꯑꯃꯅ, "ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ, ꯀꯨꯆꯨꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯟꯅꯔꯤꯁꯤꯗꯤ, ꯌꯥꯝ ꯅꯛꯅꯩꯌꯦꯕ ꯀꯨꯆꯨꯁꯤ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯃꯨꯕꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯆꯤꯟ ꯂꯩꯃꯨ ꯍꯥꯏꯕ ꯂꯥꯏꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯏ ꯑꯅꯤ ꯀꯥꯆꯤꯟ ꯂꯩꯃꯨꯅ ꯃꯔꯥꯏ ꯆꯦꯟꯖꯈꯤꯁꯅꯤꯀꯣ." ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯧ ꯀꯥꯡꯕꯨꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯔꯤ꯫ ꯃꯧ ꯑꯃꯅ, "ꯅꯠꯇꯦ, ꯏꯆꯦ ꯊꯥꯕꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯤ ꯌꯥꯎꯔꯤꯕ ꯖꯥꯠꯂꯣ ꯑꯁꯨꯛ ꯃꯨꯔꯤꯕꯁꯤꯕꯣ? ꯍꯥꯏꯒꯨꯝꯂꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯄꯗ ꯂꯧꯊꯣꯛꯄ ꯀꯥꯎꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯂꯝꯗꯧ ꯃꯥꯟꯁꯤꯜꯂꯦꯀꯣ." "ꯍꯩ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ! ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯤ ꯌꯥꯎꯔꯒꯕꯨ ꯀꯅꯥꯅ ꯃꯤ ꯍꯤꯡꯉꯤ ꯇꯥꯒꯦ? ꯍꯥ? ꯃꯥꯒꯤꯁꯦ ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯗꯣ ꯀꯕꯣꯛꯆꯥꯛ ꯌꯥꯝꯅ ꯆꯥꯔꯝꯒꯅꯤꯌꯦ, ꯑꯗꯨꯒꯤ ꯃꯨꯔꯤꯕ ꯑꯣꯏꯔꯤꯅꯤ." ꯅꯨꯄꯤ ꯑꯃꯅ, "ꯁꯣꯏꯗ꯭ꯔꯦꯕ, ꯃꯥ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯀꯕꯣꯛꯆꯥꯛ ꯆꯥꯕꯒꯤ ꯃꯨꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯕ." ꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯁꯥꯈꯤꯗꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯕꯂꯩꯒꯤ ꯃꯃꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯤ, "ꯕꯦꯝꯃ, ꯑꯃꯨꯕꯤ, ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ?" "ꯏꯅꯦ, ꯑꯃꯨꯕꯤ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯡꯅꯤ." "ꯇꯣ, ꯑꯩꯅ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯃꯨꯕꯤ ꯀꯧꯔꯝꯅꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯀꯨꯆꯨꯁꯤ ꯍꯦꯛ ꯎꯕꯗ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦꯕ꯫ ꯑꯗꯣ ꯏꯕꯦꯝꯃ ꯑꯃꯨꯕꯤ, ꯅꯪꯒꯤ ꯀꯨꯆꯨꯁꯤꯅ ꯉꯥꯃꯨ ꯂꯩꯔꯧꯗꯧꯅ ꯃꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯅꯦ, ꯑꯩꯅ ꯃꯨꯔꯤꯁꯦ ꯏꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯑꯗꯨꯝ ꯃꯨꯔꯛꯂꯕꯅꯤ." ꯑꯩꯅ ꯀꯔꯤꯒꯤ ꯃꯨꯔꯤꯕꯅꯣ ꯍꯪꯕꯁꯦ ꯃꯥꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯏꯅ ꯈꯨꯝꯂꯛꯏꯅꯦ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯧꯗꯤ ꯃꯨꯏꯒ ꯍꯥꯏꯔꯨꯕꯗ ꯁꯥꯎꯕꯅ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯊꯦꯡꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯕꯤꯁꯤꯗꯤ ꯃꯨꯏ ꯍꯥꯏꯔꯒ ꯍꯔꯥꯎꯕꯗꯧꯅ ꯇꯧꯏꯅꯦ꯫ ꯁꯥꯈꯤꯅ, "ꯍꯣꯏ ꯏꯕꯦꯝꯃ ꯑꯃꯨꯕꯤ,
Kay haygine amusu noklaga khumleinihi bima amubiya nang adumaina dum nokfe tawraga layuko hoi leiyini sakhidu amubigi manaktagi thoraklaga thabalegi manakta amuk sanglai hai thabalaya nangi namau nupi sidi kusu khradu muzarabasu pasigi mau amubi simadi mi khwaiga manade ni mabuk marana marol ama tapliba wahai watana marol ama nusi haliba mi khon bayam na haidawribo sakhina magi mamau nupi amubibu thagalakpaduda manem oiribi thabalaidi yamna harauzarami thabalaina isena aigi mause nungsiduna pangtha thagatpire thagatradi kaino asuk phabi mausiba asigumba yum koigadabi maku manemgi thaugal tingthina tawgadabi mause laikai sidinate khulsida atangbani thabalai bema nangdi naraibakta sanagi thambal satlabani ne namau sanasi luna tawbiyuko hoise imausi luna tawjage adudi ise sumu hankrage yumda aigi mo inem sabi mayam ama leibado amuk laungarukige satle hoi adudi ai sum leizahuri isia mau masak yeng balak lamanu pising adasu amam anini sum hanakibada kanasu lehaudri loina hanakri nupi sing do hek hankibaga ikan hek kanadana fazareisu thabalegi mamau nupi gi masak yeng balak lammi fazare na lakpadu uraga thabalei mathanta sum na haisei is mai fazare sim laine magi mamau lakpa nongan bada aina haramli waduga amu nongnaraklani do thabalaya nasa nupa na ngarang masak mataw yamna fazabi nupi mo purei haine aisu nangi namau fazabi do masak yengning man khradana yeng malaklibani fazare nang hek ngang thorpu wasima onthok pangangte ngangeba kadaino nangi namau nupi do bo amukta kauthoro fazaba masak do yam yengningeba hoi ai imau do kauthoke si haiduna thabaleina mamau nupi bo mapanda kauthoi thabalegi mamau nupi do he ubaga fazareidi khanglammi hoi ma thabalaya asigi amubi siro nangi namau nupi hairise mani aigi mauni o si oire ko nangna aigi mau nupi do masak matau yamna fazabi ama thidawri bani kaina nakau pung na haikibado mai fazare sina sigi wase hairakami sia ai sai khanglabani ba magi mau nupi do lakpada madugi nongan baduda aigi khausi pongna aigi di imau nupi do masak matau yamna fazabi ma thini hairam badugi laman khumli bani ba magi si kaidawre thabalai nangna namai namika to isuk suklaga humang ka kangli budupo nati nangbu aigi wasida nakhonga hamning libra haiwani nakhong hamning boiragadi manung azobo kok sanglaga nasado sengdok ludana adu wana khangli budu nang wadro fazarai aigi se khong hamning bagi natida pukse mathak makha olakpa adugini nangi na bukto mathak makha olakani se aina khangeba nangi do aina namau nupigi matang da haibasida puk mathanga oli boiramgani nati he puk mathanga on mane nang namro lama pangang sileeba haujikti nangi namaudagi aigi mauni hena phazare ko hera phazare kusu ngaroge ekta yaba natida thaksi kasi hauna lonjat khangbaduni maru oirisi hauna lonjat thaksi kasi ga ai kaisu khande phazaraga loire aigi maugi kusu na sangom masak na lai masa maliba aduga nangi namauna nya suhi masak na kasi leimu yam khenakre kusu ngauraga masak phazare hairaga maku manimgi thakkabi mawa mapurei babu kaisoina khandabi adugumba maudoi do saruknya muzarasu manem makugi thaugal ningthina tawgadabi mawa mapurei babu kina sasabi adugumba imauni hena pamjai haujikti imauna nya leikaisda leiba mausindagi hena phazarabanina amu chatlukige namau nupi amubi siga lehauronya si hairamlaga phazarei su satkre numit khara leitharak padwaida thabalei amadi leikaigi mi kharaga tawduna mamau nupi amubi bu ngana thindokre adugai kuidana matam khara leiraga sauthoi amadi amubi anisu luhonglaba matung sauthoi su langphoida seltan masakre mayumda mama thabaleiga magi nupi amubi ke tamak leirammi nongma ayuk angan batuda amubi du yungi mangol duda ayuki thongdanaba insang mana masing mandon leiri tanza duda manem thabalei su imung dagi thoklai
ꯃꯃꯧꯅ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯟꯗꯨ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯩ ꯃꯧꯋꯥ, ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯔꯤꯅꯣ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯀꯨꯆꯨꯗꯣ ꯃꯉꯥꯜ ꯈꯔ ꯀꯥꯞꯊꯣꯛꯅꯅꯕ꯫ ꯏꯃꯥ, ꯀꯩꯕꯨ ꯇꯩꯗꯣꯏꯅꯣ? ꯅꯃꯧꯒꯤ ꯃꯩꯊꯣꯡꯁꯦ ꯐꯅꯌꯥꯝꯅ ꯇꯩꯔꯁꯨ ꯑꯗꯨꯝ ꯃꯨꯔꯅꯤ, ꯃꯉꯥꯜ ꯈꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯂꯣꯏꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ, ꯎꯠ ꯈꯔ ꯂꯧꯔꯒ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯑꯃꯅ ꯅꯃꯥꯏꯗꯨ ꯇꯛꯀꯦꯔꯣ? ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯉꯧꯊꯣꯔꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯃꯩ ꯊꯥꯈꯤꯕꯒꯤ ꯎꯠꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯏꯃꯥ, ꯎꯠꯅꯒ ꯇꯛꯂꯁꯨ ꯑꯩꯒꯤ ꯀꯨꯆꯨꯁꯦ ꯉꯧꯊꯣꯔꯛꯂꯔꯣꯏꯗ, ꯑꯗꯨꯅ ꯁꯨꯝꯃꯨꯖꯔꯒꯦ꯫ ꯍꯥꯏ, ꯑꯃꯨꯛꯇꯪꯗꯤ ꯇꯛꯂꯒ ꯌꯦꯡꯁꯤꯗꯅ, ꯀꯅꯥꯅ ꯈꯪꯅꯤ ꯁꯣꯏꯗꯅ ꯉꯧꯊꯣꯔꯛꯄꯁꯨ꯫ ꯏꯃꯥ, ꯆꯐꯨ ꯑꯃꯨꯕ ꯎꯌꯥꯟ ꯑꯃꯨꯕꯗꯨꯕꯨ ꯎꯠꯅ ꯇꯛꯄꯗ ꯉꯧꯊꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯑꯩꯗꯤ ꯄꯣꯛꯄꯗꯒꯤ ꯃꯨꯔꯛꯂꯕꯅꯤꯅ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯩꯗ ꯀꯕꯛ ꯀꯕꯛ ꯂꯧꯊꯣꯛꯂꯒ ꯊꯥꯡꯅ ꯈꯦꯠꯁꯤꯔꯣ? ꯀꯩꯅꯣꯗ ꯏꯃꯥ, ꯃꯩꯗ ꯂꯧꯔꯒ ꯊꯥꯡꯅ ꯈꯦꯠꯄ ꯀꯥꯏꯅ ꯑꯩ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯒꯤ ꯋꯥꯇꯥꯁꯦ ꯀꯤꯕꯨ ꯀꯤꯖꯩ꯫ ꯏꯟꯁꯥꯡ ꯃꯅꯥꯁꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯦꯝꯖꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯊꯥꯕꯂꯩꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯏꯃꯧꯁꯦ ꯉꯧꯍꯟꯅꯤꯡꯃꯟꯈꯤꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯄꯉꯥꯡꯗ ꯉꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯁꯤꯗ ꯏꯃꯧꯁꯤ ꯀꯤꯗꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦꯅꯦꯁꯦ꯫ ꯑꯩꯁꯨ ꯀꯗꯣꯝꯗꯒꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯊꯥꯕꯂꯩꯁꯨ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨ ꯂꯩꯔꯤ꯫ ꯑꯃꯨꯕꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯅꯦꯝꯕꯨ ꯀꯧꯕ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯏꯃꯥ, ꯅꯃꯧ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯖꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯣ꯫ ꯍꯣꯏ, ꯏꯃꯥꯁꯨ ꯂꯣꯏꯔꯦ, ꯆꯥꯛ ꯊꯤꯔꯝꯗꯣ ꯆꯪꯉꯛꯑꯒꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯁꯨ ꯆꯥꯛ ꯊꯤꯔꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ꯫ ꯐꯈ꯭ꯔꯦ, ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯨꯝꯕꯤ ꯀꯅꯥꯁꯨ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯥꯒꯤ ꯃꯊꯧ ꯑꯃꯨꯛ ꯇꯧꯅꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯀꯧꯖꯤꯡ ꯍꯔꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯅꯤꯟꯈ꯭ꯔꯦ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯂꯩꯔꯤ꯫ ꯑꯃꯨꯕꯤꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯃꯅꯦꯝ ꯊꯥꯕꯂꯩꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯛꯈꯨꯝꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩꯗꯨ ꯃꯨꯠꯈꯤ꯫ ꯍꯩꯃꯥ, ꯊꯥꯎꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦꯍꯦ! ꯃꯩꯈꯦꯠꯇꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯧꯗꯣ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯃꯋꯥꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯇꯥꯍꯧꯗꯦꯅꯦ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯅꯥꯀꯜꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯦ, ꯅꯃꯧꯅ ꯀꯨꯆꯨ ꯈꯔ ꯃꯝꯕꯁꯤꯗ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯌꯥ ꯑꯉꯧꯕꯗꯨ ꯈꯛꯇ ꯎꯔꯒ ꯅꯣꯛꯂꯛꯄꯗꯨꯗ ꯃꯅꯦꯝ ꯊꯥꯕꯂꯩꯗꯨ ꯀꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯅꯣꯛꯂꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ꯫ ꯏꯃꯧꯅ ꯅꯣꯛꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯣ ꯏꯅꯦꯝꯒꯤ ꯃꯤꯍꯨꯜꯁꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦꯕ꯫ ꯑꯩꯅ ꯅꯣꯛꯂꯒ ꯏꯃꯥꯒꯤ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯇꯣꯏ ꯑꯣꯏꯔꯗꯤ ꯅꯃꯧ ꯅꯣꯛꯂꯔꯣꯏꯒꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯏꯃꯥ? ꯅꯣꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦꯅꯦꯍꯦ, ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯀꯔꯥꯏ ꯆꯪꯈ꯭ꯔꯦ? ꯇꯥꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯅ ꯃꯅꯤꯡꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯄꯗꯨꯗ ꯃꯅꯦꯝ ꯊꯥꯕꯂꯩꯗꯨ ꯀꯤꯃꯟꯕꯅ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯣꯏ ꯏꯃꯥ! ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤ꯫ ꯃꯅꯦꯝꯅ ꯂꯦꯛꯊꯈꯤꯕꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯅ ꯃꯩꯁꯨ ꯀꯠꯇꯨꯅ ꯃꯅꯦꯝꯅ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯨꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯧꯅ ꯏꯁꯤꯡꯒ ꯊꯥꯗꯨ ꯂꯥꯛꯅꯕꯗꯨꯗ ꯃꯅꯦꯝ ꯊꯥꯕꯂꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯤ, ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯤ꯫ ꯃꯅꯦꯝꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯃꯧ ꯑꯃꯨꯕꯤꯗꯨ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯆꯩ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯅꯣꯛꯂꯛꯀꯅꯨꯀꯣ. ꯅꯪꯅ ꯅꯣꯛꯄꯗꯣ ꯅꯌꯥ ꯉꯥꯛꯇ ꯏꯔꯪ ꯍꯦꯛ ꯂꯪꯉꯗꯅ ꯇꯧꯕꯗꯣ ꯏꯃꯥ ꯀꯤꯌꯦꯕ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯥꯕꯂꯩ ꯃꯥꯗꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯕꯗꯨꯗꯅ ꯊꯥꯒꯣꯏꯒꯤ ꯃꯁꯨꯗꯨ ꯊꯦꯝꯕ ꯌꯥꯗꯅ ꯌꯥꯝ ꯀꯟꯅ ꯀꯞꯂꯤ꯫ ꯊꯥꯒꯣꯏꯗꯨ ꯃꯁꯨ ꯑꯄꯤꯛꯄꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯗꯨꯗ ꯃꯁꯨ ꯑꯄꯤꯛꯄꯗꯨꯕꯨ ꯊꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯩ, ꯃꯁꯤ ꯃꯁꯨ ꯈꯔ ꯀꯞꯂꯕꯗꯤ ꯀꯣꯛ ꯇꯣꯛꯀꯦ ꯍꯥꯏꯗꯦꯅꯦ. ꯁꯥꯎꯔꯛꯇꯅ ꯈꯨꯅꯤꯡꯁꯤꯅꯅꯦ ꯀꯣꯛ ꯍꯦꯛ ꯁꯨꯗꯠꯀꯅꯤꯀꯣ.
ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯃꯁꯨꯗꯨꯕꯨ ꯐꯅꯌꯥꯝꯅ ꯀꯞꯇꯅꯕ ꯊꯦꯝꯂꯕꯁꯨ ꯃꯁꯨ ꯑꯄꯤꯛꯄꯗꯨꯗꯤ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯃꯁꯨꯒꯤ ꯅꯤꯡꯉꯥꯏꯗ ꯊꯥꯒꯣꯏꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯔꯤꯅꯤ ꯍꯥꯏꯗꯅ ꯃꯆꯥ ꯑꯄꯤꯛꯄꯁꯦ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇꯦꯕꯁꯦ꯫ ꯃꯆꯥꯅꯦꯅ ꯀꯞꯆꯦꯠꯄꯁꯦ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ꯫ ꯊꯥꯕꯜ ꯂꯩꯈꯣꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯗꯣ ꯎꯍꯜꯂꯒꯦ꯫ ꯑꯃꯨꯕꯤꯗꯣ ꯎꯔꯕꯗꯤ ꯏꯁꯨꯁꯤ ꯀꯤꯗꯅ ꯀꯞꯄ ꯃꯔꯥꯏ ꯇꯣꯛꯆꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯗꯨ ꯃꯁꯨꯗꯨꯕꯨ ꯄꯨꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯦ ꯊꯥꯒꯣꯏ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩꯒꯤꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯊꯕꯛꯀ ꯂꯩꯕꯔꯣ? ꯅꯁꯨ ꯑꯄꯤꯛꯄꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯀꯞꯈ꯭ꯔꯦꯗ꯫ ꯊꯥꯕꯜꯂꯩ ꯑꯩꯁꯦ 이수 누빠기 닝아이세 캉망암드라다나 낭기 시다 타워이나 락리버니네 까이노 이세 타고이 나수 누빠스 닝아이 떠오라가 아이기 시다 타워이나 락리버니보 이수 누빠세 아이나 깝까노 하이다나 파니암나 템라부수 파우 하이바 야드레 아두다 낭기 나모 누삐 아티비 아무비도 마기 마사도 옌할라가 깝빠도 한게 하이도 락리버니 헤라 이세 타고이 미뚜다 아이기 모시야 안강 마사 깝빠기 하나나바 레이보인 우비유라브로 ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯃꯧ ꯅꯨꯄꯤ ꯃꯨꯏ ꯊꯤ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯊꯤꯕꯨ ꯊꯤꯗ꯭ꯔꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯉꯧꯔꯣꯛ ꯉꯧꯔꯒ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯔꯤꯕ꯭ꯔꯥꯏꯕ ꯍꯥ ꯐꯖꯕꯤꯔꯣ ꯃꯨꯕꯨ ꯃꯨꯏ ꯍꯥꯏꯕꯅꯤ ꯊꯤꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯊꯤ ꯊꯣꯛꯃꯈꯩ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯨ ꯀꯪꯂꯛꯑꯕꯗꯤ ꯅꯁꯨꯅꯕꯦꯟ ꯄꯨꯟꯅꯅꯦ ꯂꯥꯛꯇꯨꯅ ꯂꯪꯅꯤꯀꯣ ꯊꯥꯕꯜꯂꯩꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅ ꯃꯥꯒꯤꯁꯤꯗ ꯀꯨꯏꯅꯒ ꯂꯩꯔꯕꯗꯤ ꯏꯁꯨ ꯏꯕꯦꯟꯁꯦ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯪꯈꯤꯕ ꯁꯣꯏꯔꯣꯏ ꯏꯁꯨ ꯅꯪꯁꯨꯅꯦ ꯀꯞꯀꯦꯔꯁꯨ ꯑꯗꯨꯝ ꯀꯞꯄꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯗꯨ ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯑꯃꯨꯕꯤꯁꯨ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗꯨ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯂꯩꯒꯗꯕ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔ ꯃꯇꯨꯡ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯕꯦꯝꯃ ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯅꯅꯦꯝꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ 이마도 ꯑꯩꯗꯤ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯑꯃꯨꯕꯤꯗꯨ ꯏꯟꯁꯥꯡ ꯈꯔ ꯂꯩꯔ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯃꯨꯕꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯟꯁꯥꯡ ꯌꯣꯟꯕꯤꯗꯨꯒꯤ ꯄꯣꯠꯐꯝꯗ ꯑꯉꯧꯕꯤꯗꯨ ꯏꯟꯁꯥꯡ ꯂꯩꯕ ꯆꯪꯂꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤꯋꯥ ꯉꯥꯡꯕꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯤ ꯉꯥꯟꯕꯤꯗꯨꯁꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯉꯥꯟꯕꯤꯗꯨ ꯑꯉꯧꯕꯤ ꯎꯕꯗ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯉꯧꯕꯤꯌꯥ ꯅꯪꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯊꯕꯤ ꯈꯔ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤꯅꯤ ꯑꯩꯁꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯏꯟꯁꯥꯡ ꯂꯩꯕꯒ ꯂꯥꯛꯑꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯏꯆꯦ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯨꯊꯤ ꯊꯤꯕꯤꯗꯨ ꯎꯍꯧꯗ꯭ꯔꯣ ꯎꯍꯧꯋꯤ ꯏꯃꯣꯏ ꯃꯨꯈꯩ ꯐꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃ ꯏꯟꯗꯅ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯅꯤ ꯀꯨꯆꯨꯅꯤꯅ ꯃꯨꯁꯤꯠ ꯍꯦꯛ ꯎꯔꯦ ꯑꯗꯨꯒ ꯐꯤ ꯉꯥꯡꯁꯪ ꯉꯥꯡꯕꯗꯨꯃꯒ ꯏꯟꯕꯗꯨꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯦ ꯎꯇꯤꯟ ꯃꯀꯨ ꯈꯣꯛꯈꯤꯕꯒꯤ ꯏ ꯊꯣꯛꯄꯗꯨ ꯌꯥꯝ ꯃꯥꯜꯂꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯑꯉꯧꯕꯤ ꯑꯅꯤꯗꯨ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕꯗꯨ ꯏꯟꯁꯥꯡꯗꯤ ꯂꯩꯗꯅ ꯃꯤꯒꯤ ꯂꯨꯛꯃꯥꯏ ꯃꯐꯝꯗꯨꯗ ꯃꯤꯋꯥ ꯑꯣꯏꯅ ꯉꯥꯡꯅꯗꯨꯅꯒ ꯂꯩꯊꯣꯛꯏ ꯏꯟꯁꯥꯡ ꯌꯣꯟꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯉꯧꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯃꯁꯨ ꯌꯥꯔꯤꯅꯦ ꯃꯥꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤ ꯀꯣꯛ ꯂꯩꯔꯒ ꯆꯠꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯆꯤꯟ ꯀꯟꯈ꯭ꯔꯕꯤ ꯉꯥꯟꯕꯤꯁꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯂꯒ ꯂꯩꯈ꯭ꯔꯦꯅꯦꯁꯦ ꯃꯧꯅꯦꯅ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤꯅ ꯃꯀꯣꯛ ꯑꯅꯤ ꯋꯥꯏꯈꯥꯏꯅꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯃꯣꯏꯅꯤ ꯇꯧꯔꯤꯁꯦ ꯉꯥꯟꯕꯤ ꯏꯆꯦ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯨꯔꯤ ꯃꯊꯛꯇꯨꯗ ꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯏ ꯃꯁꯛꯇꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯨꯔꯁꯨ ꯃꯁꯛꯇꯨꯗꯤ ꯈꯤꯇꯁꯨ ꯐꯖꯔꯗꯤ ꯐꯩꯗꯅ ꯑꯗꯨꯅꯦ ꯏꯆꯦ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯂꯩꯁꯥꯔꯤꯀꯥꯟꯗ ꯃꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯑꯦꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅꯔꯝꯒꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯕꯨꯠ ꯊꯣꯛꯑꯦꯅ ꯋꯥ ꯂꯥꯎꯅꯈꯤꯕꯗꯣ ꯏꯆꯦ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯔꯤꯑꯦꯕꯁꯨ ꯑꯉꯧꯕꯤ ꯅꯪꯉꯣꯟꯗꯗꯤ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯕꯨꯠ ꯊꯣꯛꯑꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦꯗ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯃꯥꯅꯕꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯉꯧꯕꯤ ꯅꯪꯁꯨꯅꯦ ꯃꯥꯅꯕ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯁꯦ ꯌꯥꯝ ꯍꯩꯔꯦꯅꯦ ꯑꯩꯉꯣꯟꯗꯒꯤꯕꯨ ꯅꯪꯅꯦꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗꯕ ꯁꯨꯡꯇꯧꯁꯨ ꯇꯧꯈꯤꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯗꯅ ꯍꯥꯏꯖꯤꯟꯕ ꯉꯝꯂꯤꯕ ꯅꯪꯒ ꯄꯨꯜꯂꯕꯅꯤꯅ ꯃꯥꯅꯕ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯁꯦ ꯑꯩꯁꯨ ꯍꯩꯔꯦꯗꯅ ꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯕꯦꯝꯃ ꯅꯣꯏ ꯑꯅꯤꯁꯦ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯋꯥ ꯉꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ
มีวางงางบลังป่วยระดิตุอาศิกีคงนางมาคงเสียอาศิโดยนับพาจะนับพัมลีระกันเนี่ยงังนารุโรนุยยันนี่ไหนกี่ปวดพัมสิดุมเลยสินบเสมีกันนาสุปวดเลยเบสังกักเทรนเนี่ยงานบีนะอิสมากี่ปวดนะสิเกสิเสจระกะไอ้คุยเด็กตายเนี่ยอังกูเบียมังวันกี่ปวดกำตะเลยสายดีก็เลยรุสลาวอาศิให้ระกะงานบีอามาดีอังกูบีอันนี้ดูปวดพัมมาดูตะกี้ทุกข์อินสางยอนบีดูสุอาสุมนะให้ดูเลยหัวอันนี้เสียไม่ยุ่มด่าถ้าว่ากำตะเลยรำนะด้วยใกล้เที่ยวสิดาอินสางเลยมาซาดนะมีวางงังนะบลักลิบันเนบมาสักสิ่งเสียสิดาบนะหูตาเด็ดมุขเลยนูมากินมิตรนี่ถ้าบเลยดูถ้าว่ากำลังสักลูระกทุลักปดามากิมาตาพัซเรกะเฮกเพียงเดรำนี่พัซเรนะเห็นมาถ้าบเลยนั่งดีกระดมดกินตัวรักลีบสินะไอเสียนุยกี่มาฆ่าทางมาสมดาถ้าว่ากำลังกิลักลำบันนี่ฮันลักให้ดูนะทุลักปดานั่งกัดเพียงนารีบสินี่อดัวนั่งกินน้ำมันนุบีอามูบิตัวมาบุกเป่ากำดาวกีน้ำมันนุบีนั่งทุ่งมาใส่สร้างดูกีมาหอกบุกำดาวริกียุดปุ๊บยาดิไรบ้าไอ้กีมาดูดีมาบุกมาเป่ากเสียอิงตับละดานะมันเยี่ยมไอ้กเสียวันทอกนั่นลูนั่นนิ่งเสียครับอีมงนั่นทุ่งมาใส่สร้างดูโซ่วันทอกน่ะหาวคริอิสหาวรำมันนี่หาวรำมันนี่หาวรำมันนี่มุโซ่บุกคุยตัวทุ่งมาใส่สร้างตัวหาวมาทะเลยรำนั่นนี่ยามน่ะหาววินั่งสุเนียนุ่งมาไอ้ยีดาสากสรามตะซาสิอีมงนุบีอามูบิกีมาคุดนลวนไปอีรูมกิมาหาวตัวกำดาวเกตัวอามุกตะเยงถ้าเบลย์นั่งกินน้ำมงนุบีอามูบิดูกีมาคุดนลวนไปอีรูมตัวโกนสารสินั่นสิดีไอ้คอยดูไอ้น่ะสากสรามตะซามินเดอร์สิไอ้ยีมงพัซบิดูกีมาคุดกำดาวเกตัวเยงสิพัซเร่นั่นสิดีสารกงกีโนโมไอ้น่ะพัซนสารสิโนพาดกไอ้น่ะฮาราวสากสรามตะอีกเดสารุสิให้บสิดานั่งยาจีบุตรบุการีกิโนน่าหน้ามุสุยาดินั่นสิดีไอ้คุยในปุ่นนั่นเนี่ยสักสามินันทบยารุยก็พัซเรย์นั่นทับเลยบุมากิมายุมดาสักสรามตะซาสิมากิมามงมาสักพัซบิดูกิมาคุดกำดาวยังลุสิให้ดูนะนำดันปูดุนลักลำนี่พัซเรย์น่ะมามงนุปีอารูบิดาให้มาหัวนั่นสิกีอายุเกี่ยคุยกันยังสร้างทงเนี่ยมามงนุปีอารูบิน่ะคนเจอครักกันลับนะอสุมนักคุมเลยก็ได้ดิสักหนูจากกำแต่ทงดิไอ้ดีงานกิจสิกระเลยบุรุษสารสักตุลามังกันนะอิมาดมทงหลังกสารคุดป้าเนี่ยเสียสักซานะมันขักนาตีสักทงนะมันสุนีนาตีไอ้สิบิมากิมิตุดามีได้อ้อยนักูบิวรับหรอไอ้สุนีมีได้ดงโตบุตรงำจัดเรมาว่ะยาเรว่าดูมาข่ามุกตารักลันไอ้ตาบังงำเรก็ได้เด็กตาบังงำลันนี่อาสิ่งว่าสมบูรณ์งักตาให้บันินะไอ้ปั๊มจัดเลยสักตุสาเกระสารุระอิมาตุปตาวรุอาศัยหารำลักอารูบิดูเพชรตาวรำลักยุมตุตะกิโตกีพัซเรย์ดูทับเลยกิมามังดามากิมาโมนะมาบดุอุสิตนังงังลักปดุดาดียามอีกายรำมีอดุนะว่ามาเผาให้บังงำลำเตทับเลยนะมาตาพัซเรย์บุมากิยุมโดอินปูดุลักลำมีมาเนียมเนกฮัลลักปะกาอามูบิดูมาเนียมได้ยามนุงสีบกคนเจลดาตับนาสุ่มให้ได้อีมาฮันบีรักเลยดานะน้ำมงนะสักสุ่งอาศัยในลุยดูเลยจะระบันอีมาน่าหลักปังไงรำลีบันสักตัวลอยระดีอีมาหันดุมซาทุกลำบายาดรออสุเพียงเลบสิบหาวบะการีอีมาไงดูเลยรำลีบันโนยุมสิกีอาฮัลอุยรีเบอีมาน่ะสักซาจิงไงดะน้ำมงน่ะคำต้องน่ะสักซากระดอรีบันโนอดุน่ะอีมาหัลลักลักะบุญน่ะสามีน่ะแกให้ดูน่ะอีมาไงจะรำลีบันพาเรเฮาสิกทีอีมาสุลักระบันนี่น่ะสักตุทีดูรอสาน่ะก็ตัวรสิเฮ้ยมาน้ำมงสักทีรำลักเกจะคงน่ะสังวิรักสีหายระกะอามูบิดูมันยังกับปุ่นลักมินารีบีพัซเรย์ดามุอสุมนะไฮรีอินิสุน้ำมงน่ะทงลิบใส่สังเสียหาวหอกตะบะคราคราสามินาระสิอิมากับปุ่นน่ะสังบิรอพัซเรย์นะอิมองน่ะนุ่งสีน่ะพิเศษบะใส่สังดูบุการีกิฮารุยตอรีบโนหาวนิดาอินิสุน้ำมากับปุ่นน่ะสังมินาระลักเกอิมองสุสักที่จะรู้อามูบิสักที่รู้นะบะอิมุนเดสังเชทับเลยนะพัซเรย์จะคุมด้วยน่ะสังละสิหาวบ้าแต่บะอีมองน่ะทงสักตัวคราคราสามีน่ะรู้สิจังละสิถ้าเป็นไรอ่ะงั้นสินั่งกินน้ำมองน่ะปีน่ะไอ้ยามาดินั่งกินน่ะพัมน่ะอุดลิบะทำกันล้นเสียไอ้ยี่มองตัวน่ะดิไอ้ยี่พัมน่ะน้องมันแต่พาวบุอุดคิดเลยนั่งกินน้ำมองน่ะปีกี่ทำกันล้นอ่ะสินั่งอ่ะสิดิไอ้สิมีกับทุกคนเลยมาดำมาดาไอ้น่ะไอ้ยี่ดีอีมองมาสักพัซเลยกูสู้เงาริให้เดนะนับวันกันสักทีอาดูบังสิดีกุสูมุจระบสุ
ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯁꯤꯅ ꯑꯩꯒꯤ ꯅꯥꯄꯜꯗꯣ ꯄꯨꯝꯅꯃꯛ ꯌꯩꯊꯦꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯐꯖꯔꯦ, ꯁꯛ ꯑꯃꯗꯤ ꯀꯨꯆꯨꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤꯗꯨꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯃꯤ ꯑꯗꯨꯅ ꯎꯠꯂꯤꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨꯅ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯄꯅꯤ꯫ ꯁꯛꯁꯨ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯕꯤꯕꯅꯤ꯫ ꯁꯛꯇꯝ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ꯫ ꯆꯨꯝꯃꯤ, ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟ ꯐꯖꯕꯗꯨ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯐꯖꯔꯦ, ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯃꯨꯕꯤꯕꯨ ꯃꯁꯛ ꯊꯤꯃꯣꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯃꯃꯩꯊꯪꯗꯗꯤ ꯁꯛ ꯐꯖꯕ ꯈꯛꯇꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯛꯂꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯑꯃꯨꯕꯤꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯋꯥꯔꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯆꯨ ꯈꯔ ꯃꯨꯖꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯐꯖꯕꯤ ꯑꯃꯨꯕꯤꯗꯨ ꯃꯃꯩꯊꯪꯗꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯁꯨ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯑꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯃꯅꯦꯝ ꯊꯥꯕꯜꯂꯩꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫